चैनल असिबु येंबिरबा ताबिरबा पुम्नमकपु तम्मिरायनमना तरामना ओक्चबग लोइनना नलुक्चरी चैनल असिबु सब्सक्राइब लाइक कमेंट एंड शेयर तौबिदना मपुंग फाबा चैनल अमा ओहनबियु हाइना मियामगे फमदा नलुक्चरी कपाल कुंडला नोवेल असिगी अहानबा पंदुपी तरेसुबा मतंग थिरकपदा quotation and the great lord of Luna fell at a deadly stroke as fall on Mount Alvernus, a thunderous meeting of violence of ancient Rome. Asom da kapalik ni imung adu humduna thibada thangsang su kapal kundala su thengnadra duna yamna chingna bagaloinana lengoi lamtan amuk halakle mafam adu yoroklaga uri Navakumar leitre mataw adu da mahak ngakpagi pandol lomle mikup kharagi manungda atatpa urising adu urakle adu da gidi arepa mawong ama khanglak laduna kapalik na Navakumar thiba chelakle adu umang manung adu da michen ching adu maikai kadom da karamba lembi da chen khibagi haina puthokadabasi phana yamna luba thabak amani Mambana kanabu suwa phangkhidre maram masina tarakpa khonjelna maikai laktuna mahakka ngauna ko chat tuna leire adubu khonjela dusu amuk taba phangkhidre maram maduna changkho na maikai mari makoi yenge khaladna wanglaba lengoi gi lepung amagi matonda ka khalakle kapalik na nakal amarom da ka khalaki adubu nakal amarom da di nongju tha gi ising ichel na lepung makhong do lu na hamjin khre haibasi mahak khangdre maton hek yoroba maktada kapalik ki masag arum maduna ningkhaining tawraba leipung matol adu kim tharaktuna hawraba kholawba loinana leipak mathakta takhre kim tharakpa matam adu da chingdon lagi on tharakpa iroigum kapalik su adum yawkhre